Forest Department and Lieutenant Satharakpa Tribe ki manung sana Thawal Forest Division ki manung sanba Kaksing Forest Range ki area da leiriba Pat Singda Tribe Sataduna Uchek Fanaba Thaklamba Lang Sing Fagatkhre amadi Palel gi area da wild meat yonbra haiban jingba sing check tawkhre Kaksing Forest Range ki fangba pawashina hai ngasi angan ba ayukta Thawal Forest Division ki DFO Dr. L. Zesili amadi Kaksing Forest Range ki Range Officer Huidrom Sundar gi mit yeng makhada Palel bit Office ke bid officer na Mairakpam Bikramjit Alusingduna Kaksing Range amadi Palel bid office ke staff singna Lousitpat Khongzauda drive Chathakibaga loinana Uchek Fanaba Thaklamba Lang Ohum Lokatkhi hairi Range asigi manung chana leiriba Komnau Umlen Pat amasung Arong Nongmaikhong wetland area singdasu ngasi ayuk Waikhong bid office amadi Wangu Lamkhai bid office ke staff singna drive Chathakibaga loinana Uchek Fanaba Thaklamba Lang ani fagalakhi hairi Nakalam Romda, Lamlaki Shah Uchek Faduna Amadi, Hatuna Yunbagi Tabak Chatari Haivagi, Akanaba Pau Pangbadagi, Kaksing Forest Range Amadi, Palel Bit Office Ki, Staff Singna, Palel Areagi, Tuishimi Aimol Amasung, Kangshim Bazarda Wild Mid Yunbra Haiduna Chek Tobagi Tabaksu, Chatakre Haidi.